Nagaland gi St. Joseph University da Manipuri Poetry Day 2024 Pangthokkhre. Nagaland gi Chumau ke dimada laiba Private Catholic University ama oiriba St. Joseph University gi Department of English ta ngarang ayuk pung tara taba matamda Manipuri Poetry Day Manipuri Saireng Numit 2024 Pangthokkhre. Ngarang pangthokhiba thoramasi lakliba October 18 Meragi Thaninda pangthokadaba Manipuri Poetry Day Manipuri Saireng Numit 2024 gi mangoinana curtain raiser oina pangthokhibani. St. Joseph University gi Department of English ki Head of Department oina lairiba Dr. Thokchom Sunanda Devi na chair lauduna pangthokhiba thoramasida department asigi amadi atopa department gi mahairoi kayana masa masa gi marolda izaba saireng sing khudol tamnaki. Thoramasigi chair laukhibi amadi department asigi head oiribi Dr. Thokchom Sunanda Devi na haikibada Meragi Thanin numit khudingi malemgi Manipuri taba mafam singda pangthokliba Manipuri Poetry Day gi thoram asiga mari lainana Department asina susinduna chahi kharagi mamangdagi chahi khudingi Manipuri Poetry Day gi thoram asi pangthoktuna lakli masigi sarukama oina thoram asi pangthoksabani haiki ngarangi thoram asida department asigi amadi atopa department gi satra kayana masa masa na izaba tongan tongan ma team singda yumfam oiba saireng sing pathoknaki amadi saruk yakiba mahairoi singna Manipuri lol gi amadi Manipuri literature gi akhanaba Poetry Day ama laiba asida apenba phongdokpaga loinana Manipuri literature amasung poetry gidamak chauthok sei haiba wafam singsu phongdoknaki.